ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯤꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯨꯛꯅꯈ꯭ꯔꯤ ꯉꯔꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯍꯧꯗꯣꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯗꯨꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯁꯦꯔꯤꯀꯜꯆꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯥꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄ IDPꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯨꯛꯅꯕꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯔꯕꯨꯡ ꯕꯪꯂꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀꯁꯨ ꯃꯨꯛꯅꯈ꯭ꯔꯤ ngasi nungthil pung ani khara helakpada IDPsingna sangai festival pangthokpa yaningde amasung highway singda free movement tawhalu NRC chana halu amadi IDPsingbu masagi yumda hanjil halu haina iba play card amadi banner sing paiduna Churachandpur amasung Torbung Banglada leihauba masagi yum singda hanjilage haibagi khongchat chatpa haurakhi khongchat adu Bishnupur commando amadi RAF ki combined team na Fogakchaw Ikhai yoromdaida thatki security ki thawong aduda IDP singa nakal ani gi marakta ngaihak muknakhi adubu police ki maikedi gi Fogakchaw amasung Torbung gi ngamkhai fawba peace rally oina chatpada yagani harapadagi IDP singna paiba placard amasung banner da thaba demand sing kholaw oina lauraga chatki loinana makhoina leirakliba prefabricated house ki gate mamangda wakat khongjang changshinki khongjang asida saruk yakiba Churachandpurdagi khugal tampakdagi Khatrimium ibungona paumi singda hai ngasigi protest asi isa gi yumda hanjindringai sangai festival pangthokliba asi yaningde haireduna changsinbani PR lengakna Manipurda ingtappa leire haina festival asi pangthok pirabanina aikhoisu isa gi yumda hanjinjarage haina yum tamna changshilakpani adubu police amadi central force na smoke bomb na chingba kaptuna amuk hana tangkhaibire ngarangdagi hauna khongjang changsilakpada asok apan kayasu yauhanbire adubu festival asi makha tana chatharaklabadi IDP singna leptana khongjang changshin khigani haiki Mathangi mapok haiba ama leiramlabadi IDP sing asi sangai oina pokpa oirashanu IDP sing Mathang mapok haiba ama leiramlabadi relief camp ta changjafam laurakliba IDP sing asi sangai oina pokpa oirashanu sangai oina poklabadi India lengakna sakhangbigani adubu IDP singdi mioi ama oina sakhangbidre haina M Roman Kauba IDP amana ngasi sangai festival gi mayukta tongan ba relief camp singi IDP singna punsinduna nambol kaithel da changshin khiba wakat khongjangda thamoi sokna phungdokri khongjang asida Mekola Hiangthangi Kamakhya Pemton College amasung Ullogi relief camp ta leirakliba IDP singna sar yakhi masamaksu IDP ama oiriba M Romena wafam asi phongdokladuna makhata na hai Manipur gi irang asi leitre hairabanina IDP singna aikhoi yumda hanjinjarage haibagi khongjang changshilakpada Kuki singna social media da IDP sing Churachandpurda lake hairabadi makhoigi minai oirulau mapu oina changlake hairabadi hatkani haiba fajadaba wafum kaya hairaklaba fawbada lengakna security force sing season aduna karigumba action amata lokhatre amaromda IDP ekhoi yumda hanjinjarage haibada fu chaibagi thawong chatharakle haiki security force sing IDP sing da uliba thongna asi irang horakpa matamda ulamlabadi hena nungaigani haiki Khongjang da saruk yakibi IDP RK Babita na hai ekhoina awabat kaya mayokna rabasu leibakini khalaga nongmadi yumda hanjilakani khanduna relief camp ta leirakhibani adubu ekhoibu yumda le hanjil handringai sangai festival pangthok piganu haizaraba fawbuda ngami matagum pangthoklabanina irang asi leitre haibani maram asina ekhoi yumda changjarage hairakpani IDP singna mayumda hanjinjarage haibasi ekhoigi hakni amasung tanfam thokpani union lengakna malem pumada Manipur ingtappa leire taknanaba festival pangthoraklabanina IDP sing festival asigi mayokta makhata na khongjang sing changshin khigani haiki Nambol Kaithel gi khongjang saruk yakiba IDP singna Nambol Kaithel dagi hauraduna Nambol chingmang fawba wakat khongchat amasu chatkibaga loinana makhoibu masagi mayumda hanjil halu haibai kholau sing lauki Panba yabadi ngarangdagi festival asi loidringai gi mamangdagi IDP singna makhoi bu mayumda hanjal hanaba matungda
ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯥꯃꯔꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 की नीनी चंबन नुमित खुंताक लांशिख्रे स्टॉल फमलिबसिंगना मखोगी डिपोजिट की सेंफम हंदोओ हाइबगी वाथोक लाकदौरी। मणिपुर मियामगी अपांबगी मायुक्ता लेंगाकना ngarangdagi हौदोखिबा मणिपुर संगाई फेस्टिवल 2025 की नीनी चंबन नुमितसु मिचम मियाम अमता सरुक याबा लाखिद्री। मरुओइना थौरम पांथोकलिबा हप्ता कांगजिबुंग खुंताक लांसिख्रे फेस्टिवल असिदा पोचै अमदी अचा अथकसिंग योननबा स्टॉल हांगलुरिबा सिंगदी कोकता खुद हापगा चप मनरे डिपोजिट तौखिबा लुपा 15,000 फाउबा हंगटपा ngamlaroidra हाइबगी मिपाइबा पोकना हौरे। अखोगी पाउमिना हप्ता कांगजिबुंगदा चतुना स्टॉल हांगलिबा सिंगा हकथेंगना उनरुबा मतमदा चाना थकनबगी होटल ओइना स्टॉल हांगलंबी खरना फोंदोरखिबदा मणिपुर मियामना संगाई फेस्टिवल अथिंगबा थम्मी हाइबा खंगी अदुबु डिपार्टमेंट चलगा हंगलुबा मतमदा आईडीपी कुन हेनबना स्टॉल हांगनबगी फॉर्म थाजिलकले हाइरकपदगी यानबा पुरकलबोय निंगदुना डिपोजिट की सेंफम पिशिनदुना स्टॉल हांगलखिबनी अदुबु ngarangdagi ngasi फावबदा थौरम पांथोकलिबा मफम असिदा आईडीपी अमता उबा फंगदे। मणिपुर की मपालदगी स्टॉल हांगबा लाखनी हाइरिबसिंग असिसु हौजिक फावबा अमता उबा फंगद्री। आईडीपी सिंगसु सरुक यारबदी अथिंगबा असि कोमथोकद्रा खलुबा पुमनमक अपंगबा तारे। चाना थकनबा नतबा अतोपा पोटलम सिंगदी फेस्टिवल असि लोयरबा मतुंगदा युमदा हल्लगा अमु योनबा याय अदुबु चाना थकनबगी पोटलम सिंग हाइबसिदी पुथुक पुमथरकपना हाइबा अमा लैबनिना डिपोजिट तौशिलुबा लुपा 15,000 की मथक्ता लांगशिलुरिबा पोचै सिंग असिगी सेंफमसु पुमनमक मांगदौरिबनी। ओरकलिबा फिल्म असिदा स्टॉल फमनिंगबा फाउद्रे मरम अदुना डिपोजिट की सेंफम हंदोकपिरो युमदा हंजनरगे हाइदुबदा मकोक थोंबा ऑफिशियल सिंगा वारी सानखिसी हाइदुना अयाबा पिरक्त्रे। डिपोजिट हंदोक्त्रबसु पोचै सिंग असि पुदुना हंखरगे हाइरबसु याद्रे हयेंगी नुमिता मकोक थोंबा ऑफिशियल सिंगा उनादुना चप चाबा अमा ngangnagani हाइना फोंदोखि। ngarangdagi haukiba sangai festival gi ngasi nini chanba numit asi faubada commercial stall 8 natraga 9 dagi hena uba hangba fangdri loinana food stall sing kunfana hangnadri adubu lenga ki department singi oinadi stall adumak hangna leiri cultural gi oiba showing ni tindrabasu utfom thokpa singdi adumak udli thauram pangtholiba hapta kangjebungi akoibada security gi oiba akanba checksin tharang singsu lokhatli marol 9 security na ngaktuna leibagi mathakta चकथोक चलसिंग तौरिबा मियोय खुदिमक मरोल नाइना चेक तौबगी थबकसु कन्ना चथरी अकनबा चेकसिन थौरांगा लोइनना पांगथोकलिबा संगाई फेस्टिवल येंगबदी मियोय अमता लाक्ट्री ngaksamda संगाई फेस्टिवल गी आईडी कार्ड यानबा मियोय खक्तमक हप्ता कांगजेबुंग मनुंगदा उरी असुम सिक्योरिटी की अकनबा चेकसिन थौरांगा लोइनना मियामना हराव नुआइबा सरुक यानबनी हाइदुना पांगथोकलिबा फेस्टिवल असगी वाहन थोक लेते सेल चंग सेम साधुना के मौरगा कुमहै पांगथोकलबसु येंगबिनबा मियामना लाक्ट्रबदी मदुगी कानबा लेते ngasi थोकलिबा थौदोक असि थोलकनी हाइबा पीआर लेंगाक असिना मांगजोंगना खंखरबनी अदुबु अंगम तालगा मणिपुर मियामदगी पीआर लेंगाक पु लुचिंगलिबा ब्यूरोक्रेट ऑफिसर सिंग असिना ngamdaba यादे हाइबगी मतागुमना थौरम पांगथोकलुबगी तारिबा दसानी हाइना सु मियामदा फोंदोंगलेरली ngarang haudokrabsu masi nini chanba numit asidasu tukan masing ase adugi matik handai haba tare ngarang phammi ba stall sing gi masing dagi asi phammi ba stall sing si tukan masing 10 mu handajai ma koina sawana masing thiba matamda around 65 ki sangda lei 100 fana phamba ujade aduga ai maningda leiba stage sisu akogi mid the start of amadi koi cultural show thokam amadi program makhan kya tobom gi stage ni adu ni chanba numit asidasu stage asida single performance amda utpagi mami ujade amadi ai nakanda leiba stall sing sisu ai hatang mai ai myam namta hunjarke stall amta phambagi mami ujade hajaba tare aduga athapadadi tukan ani mukti ujai stall ani mukti ujai adubu stall sing bhambi ba singi maikai dagi karigumba akogi any makoi oiba mot thambiu haibagi adugi ayabadudi koi bijarakte haiba tare haibadi public ki oiba issue sida kari mot phongu pirakani mayamna haibagi akibudu leibana public ki side ki ju khallaga masagi on oiba adu phongu piu haibagi ayabadu phongjate dagi hojik aina leijari basisu akogi mot shot haiba tare awangonggi side lom da lakune sidasu stall singje hojik ayamba phamnade sidasu akogi kurai popcorn haibagi amasu lei adagi nakandana akogi sock house na singba imoinu food na singba rose collection na singba mayam su leiri adubu stall sing asida akogi mapu leibagi mami di ude duga
पोटसिंग लेबगी ममीसु उदे हाइजब तारे स्टॉल सिंग हंतोकचरे हाइबगी अपील अमसु लाई ngasi प्रजा सिंग दगी मसी कदा बुक चुमनो हाइबदुदी अखोई चपचाना हाइबदी ngमजरी मरम जे सोर्स अमगी मतुना अखोई हाइजबनी अदुगा लेरिबा स्टॉल सिंग जु आई मथंग मथंग येंगनजबगी आई खुतोंग चाबदु बिजगे अदु स्टॉल फंबिरिबा मपु सिंग दगी मसागी ओपिनियन पुगोपियु हाइबगी अदुगी अयाबदुदी अखोई मसा मसा दगी फंगजदी हाइजब तारे दुगा commercial stall sing se haifet chawang su miyam da amtang umkaju roi boina ai uhonjarake leiba stall sing se mapu ta leiba ujade amadi mapu ta natana yondori bo posu leiba ujade hajaba tare aduga nakan song gi su koi commercial item gi stall sing ni chamane hajaba tare sida leiba jar light adagi KTL express kan habi river star food kan habi river mami mutang mutang suna ba panjadra ga su leiba stall sing se koi gi stall hauna ba di koi masa masa gi oba pocket ta gi pesa putho deposit ti to girang bani adubu पैसा मांगा सुमांगना पब्लिकली ओइबा इशू सिदा कोई इकाई जरे अमदी माइथीरे हाइबगी मसा इथिल गो फरकपदगी अयामना लाक्तबनी हाइना सु कोई सोर्स में थिंग थंबिरे अमदी ngasi निनि चंबगी प्रॉब्लम सिदा ओगमजरी बा राकेश थोगाम अमदी वीडियो जर्नलिस्ट लांथोय इथौजा नेशनल न्यूज अमु पाथोकचरी G20 समिट प्राइम मिनिस्टर मोदीना ग्लोबल ट्रेडिशनल नॉलेज रिपोजिटरी की प्रपोज तौख्रे इंडिया की प्राइम मिनिस्टर नरेंद्र मोदी ने साउथ अफ्रीका की सिटी जोहान्सबर्ग नरांगदगी हौखिबा G20 समिट ग्लोबल ट्रेडिशनल नॉलेज रिपोजिटरी अमा थमननबा प्रपोजल पुखतख्री इंडिया की ममल यामलबा पुवारी सिंह अदु G20 ट्रेडिशनल नॉलेज रिपोजिटरी अमा मेंबर लेबाक सिंह की ओइना पुन्ना थमदुना खंगननबा सेम सादुना लेरे हाइनसु फोंदोखी खोंथांग अदुना मेंबर लेबाक सिंह की ओइबा ममांग थक्तगी चटनरकलबा लौशिन ज्ञान सिंह अदु हक्सेल की ओइबा अफबा कानबा अमदी तुंगदा लाकदबा शुरोल सिंहना मकोगी नैनाफम ओइबा ngमगनी हाइखी साउथ अफ्रीका दा युम्बु ओइदुना पांगथोलिबा G20 समिट असी मरुओइना एक्सक्लूसिव अमसुंग सस्टेनेबल ग्रोथ फोकस तौबनी अहानबो ओइना अफ्रीका लेबाकना युम्बु ओइरकपा असिदा तोंगान तोंगानबा चौखटपगी पैरामीटर सिंह अदु मेंबर लेबाक सिंहना मखोई मखोई की ओइबा पांगथोकिबा थबक थौरम सिंह अदु नाहौनना निंगसिंगदुना अपुनबगी ओइबा अमदी तुंग कोइना चटनबा याबा डेवलपमेंट ओहेंसी हाइखी इंडिया की चौखट खोंथांग की वैल्यू सिंह मरु ओइना इंटीग्रल ह्यूमनिज्म कांगलोन सिंहना तुंगी ओइबा लंबेल कया पीबा ngमगनी हाइनसु मोदी न मखा ताखी ट्रेडिशनल नॉलेज रिपोजिटरी थंबगी खोंथांग अदु अपुनबगी पांदमदा कानबा कया लाकनी मदुगी थौना अदुना इंडिया न G20 अफ्रीका स्किल्स मल्टीप्लायर इनिशिएटिव अमसुंग प्रपोज चौदुना यामद्रबदा लाकदोरिबा चही 10 असिगी मनुंगदा अफ्रीका दा सर्टिफाइड तौरबा ट्रेनर लाख 10 रोम पुथोकपा ngमलगनी हाइखी मोदी न महाकी वारोदा G20 ग्लोबल हेल्थ केयर रेस्पॉन्स टीम अमसुंग सेमगनबा मेंबर लेबाक सिंगी अपुनबा मतेंग तंगाई फदना चंगी हाइखी पुन्ना हेल्थ की ओइबा इमरजेंसी दा नेचुरल डिजास्टर दा थबक तौबिनबा मतमदा अहेनबा पांगल लाकनी मसिगी दमकता G20 लेबाक सिंगी माइकैदगी ट्रेन तौरबा मेडिकल एक्सपर्ट सिंगना टीम अमा सेमदुना लेबाक सिंग अदुदा थोकपा नेचुरल डिजास्टर हेल्थ इमरजेंसी सिंगदा अथुबा मतमदा रेस्पॉन्स चौबा ngमननबा संगतपगी खुदोंग चाबदु लाकनी हाइरी महांगना मखा तारादुना ड्रग ट्रैफिकिंग की मतंगदा फंदानिल गुंबा यामना खुदोंग थिनिंगाई ओइरबा केमिकल असी पाक सन्ना संदोरपगी शिंगनबा अदु पुन्ना मायोकमिनबा वाफम फोंदोखी मदुगी दमकता मोदीना G20 इनिशिएटिव ऑन काउंटरिंग द ड्रग टेरर नेक्सस अदु सेमदुना हौजिक मालेंगी टोंगान टोंगानबा मफम सिंगदा ड्रग टेरर इकोनॉमी मापांगल कंखटलपगी ममी तारिबा असी नमथनबा होटनमिनसी हाइकी मोदी ने G20 समिट की खुदोंग चाबा लौदुना मफम अदुदा लैबा इंडिया दगी हौखिबा टेक्निकल एंटरप्रेन्योर्स सिंगसु उनखी मखोइगा इंडिया गा लेनरिबा मरी अदु हेना खुमांग चौक्सिननबा तक्सिनखी सोशल मीडिया प्लेटफॉर्म दा सिजनदुना फोंदोरखिबदा वारोलदा मोदी ने इंडियन ओरिजिन सिंग अदु फिट टेक्स एग्रीकल्चर एजुकेशन हेल्थ केयर मेडिकल डिवाइस चिंबा कयागी लमदा थबक तौरिबा अदु इंडिया का हेना नक्सिनबा मथौ ताई महात्मा महात्मा गांधी अमसुंग नेल्सन मंडेला की मतंगदसु पनखी मालेंगी कॉन्फ्लिक्ट सिंग मायोकनबगीदमक्ता मपांगल लेबा यूनाइटेड नेशंस अमा चंगी इंडिया की डिफेंस मिनिस्टर राजनाथ मालेमदा हौजिक लेरिबा कॉन्फ्लिक्ट सिंग असे मायोकनबदा अफबा अमदी मपांगल यूनाइटेड नेशंस अमा लेरमलबदी अफबा अमदी अहेनबा थौदांग लौरंगदबनी हाइख्री वाफम सिंग असे महांगना लखनऊ दा लेबा महाकी पार्लियामेंटरी कॉन्स्टिट्यूएंसी की मनुंगदा प्राइवेट सिटी मोंटेसोरी स्कूल अमना सिनबा इंटरनेशनल कॉन्फ्रेंस ऑफ
Chief Justice of the World haiba thoram adu da phongdokhibani Rajnath namakha taraduna malengi oina Israel amasung Hamas ki marakta lan soknaba Ukraine amasung Russia gi marakta chathariba lan ga loinana Sudan da mayoknariba civil war na miyoibagi punsi da piriba China kaya adu bu khudum oina pikhi Thoram adu da mahana makha taraduna malengi oiba khutoknaba amadi awana kaya si mayoknabagi damakta Mapangal yamna leiba thodang ama United Nations na lawpham thui Mapangal asi watpa maramna tongan ba ungkhatnaba amadi lana chingba tholakpa matamda sandaingaba ngamdabani Hojik lairiba awatpa asi United Nations ki maikaidagi thabak tawningdabadagi wafam natte global politics ki achauba lobby leiba amadi madugi yamna complex oiba thawongsinga maram chathiduna major war oiriba leibak sing authority edubu UN fawba yokshilaktuna masagi oiba tonganba neutral oiba warip loba ngamlaktabadagi ni haiki International news amuk pathok chari Nigeria mass school kidnapping gi thodokta miyoi 315 nongmai chingdonda faljinkre Nigeria gi Niger state leiba Catholic institution ama oriba St Mary school da khulai paiba lupsingna changsilaktuna mafam aduda leiramba mahiroi 303 amadi oza taragani thoi faduna pukre haina Christian Association of Nigeria na report pirakli Ngasi numidang waram laikiba khwaidagi nauba report amagi matungina hana maheroi chani ga 15 fakre haina pau pikhiba adu aroiba school adugi census amadi verification gi thabak thoram sing chathaba loiraba matungda punna oza yaruga 315 shukhibani haina Niger State chapter of the Christian Association of Nigeria gi chairman Yohana na pithorakpa cherol amana khangalakli Mahaki warol adu da paladuna maheroi marfugo ni panlom nomai paiba miyoi sing aduna Etek chatharak pada nanthokuna chena na bohot na bada amuka hena fazin khibani hairi Niger state ki manungda hanjinna leiba papili community da numit marini gi mamangda yumlo naba KV state ka mari leinana maga town da mahiroi kunga manga amasu kidnap tawkhrabani mahiroi singadu chahi 10 dagi na 19 fawbagi manungda leiba ngaktani haina su phongdorakli Kidnap tawbagi thaudok adugi matangda loop amatana claim torokpa leitri lengaki technical squad amadi local gi miyam single loinana angang sing adu bukanana bagi thabak chathaba hokre Yohana na makha taraduna lengaki maikaidagi security ki threat leiba maramna Niger state ka manung channa leiba school sing temporary oina launching gadabani haiba order amata fangba laikide haina su phongdorakli Wafam adu lengangna school gi authority da maral seasonaba phongdorakpani haina lawi mahakna fakraba angang sing adugi imung manung sing da pakhatna ba wafam kaya phongdokhi school dagi mahiroi fabagi thodok asi Africa gi khwaidagi mishing yamba Nigeria da handaki asina ahan banate nongmai paiba kangbu sing aduna makhoi gi extension adubu hena fangana ba hariba thabak sing asi chathabani haina lauri United Nations ki Children Emergency Fund na haukiba chahida phongdokhibada irang na chawng chaithing piraba state 10 gi manungda shupnadagi chada 38 khak threat lakpa yabagi warning system sing khudong chaba leiri angang phabagi thabak sing asi US ki President Donald Trump na nongchup Africa gi lebak ama oiriba mafam adu da Christian sing gi mathakta target tawduna hatpagi thabak leire haiba khanglaba fawba chatharibani Aroibada Donald Trump na Volodymyr Zelensky offer adu sagol se numit fawbada matam thakre USA gi President Donald Trump na Ukraine gi President Zelensky da US pukhalakpa Russia ga thainari ba lan asi loishinana ba peace proposal adu mathang chayol gi sagol se numit fawbagi manungda paukhom pirak na ba matam thakre Ngarang USA propose chorpa peace proposal adu da Ukraine gi maiketigi lam khara Russia da pithokpagi wafam adu nahona na Zelensky na yanana ba takshilakpani Trump na mathang chayol gi sagol se namita Ukraine gi President Zelensky na proposal adu bu yabagi matik charaba deadline ni haina phongdokhi Zelensky maikaidagi atopa lambel amata leite hariba wafam adu yaba tangai fadabani US ki proposal adu da lamai kungani pan ba draft ni Ukraine kumjali sing aniga taraga marida Russia na laushinkiba Crimea haina khangnariba mafam aduda amuk hanna Russia da pithokigadabani draft aduda yauriba atopa wafam amana Ukraine gi nongpok thangba sarukta leiriba Luhansk amasung Donetsk pu Russia gi territory ni haina lawgadabani Trump na tharakliba deadline asi Ukraine gi President Volodymyr Zelensky na makok ngaure yamna aruba fibam ada leiri mahaki dignity mangmana faribra natraga
ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯑꯦꯁ ꯃꯥꯡꯖꯕꯅ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯝꯕꯦꯜ ꯁꯦꯝꯕ ꯇꯥꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ ꯕ꯭ꯔꯤꯇꯦꯟ, ꯐ꯭राꯟꯁ ꯑꯃꯁꯨꯡ ꯖꯔꯃꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯂꯩꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯥꯎꯟꯇꯔ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯁꯦꯝꯒꯠꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯇ꯭ꯔꯝꯞꯇ ꯖꯦꯂꯦꯟꯁꯀꯤꯗ ꯃꯇꯝ ꯄꯤꯈꯤꯕ ꯋꯥꯐꯝ ꯑꯗꯨ अरोइबा पीस सेटलमेंट की अचौबा प्लेटफॉर्म अमा ओइरगनी हाइरी। नॉर्थ ईस्ट विंडोना संदोक्चरिबा नुंथिगी पाव पाथोकचबा मतांग असिदा लोइसिनजरे मिटिंग ताबिखिबा पुमना मपु अमुकसु हना खुरुमजरी।